Kanano tawrisina nungdangsida thong khuthinjibo kana unabigada Yumsibu AI bits ki obirabra. Wait a minute. Who are you? Oh mani Ai magi subscriber ne ai AI dom ta unaze ke tawa. oh hoi lingsinbiro kai thabak lai jana Thank you. Somna video thoi magi video de hek yaw. oh mani hoi chango ai mai ka ma ka le reng Ai kai do takpi marui ba wari amata han ke tawa. oh law ka khalo mathakta ai mai ka da takpi ra ma kai le Nungai sare. No yum se sai ne. Kaya bi na. hoi horen phasna phammaga hai rekhi Ai no yum se ai lai bu lai ni na. ku lai besina marune na ko nungai ba khan suna kan den la Nungai sare. Thank you Bidan. Hi AI. Hey bro. ꯑꯩꯁꯦ ꯅꯪꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯦ ꯑꯗꯣ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯗꯤ ꯀꯨꯏꯔꯦꯕ ꯑꯗꯨꯗ ꯅꯪꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ AI ꯚꯤꯠꯁ ꯍꯥꯏꯔꯤꯁꯦ ꯚꯤꯠꯁꯤꯕꯨꯗꯤ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ AI ꯍꯥꯏꯔꯤꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯃꯤꯅꯤꯡ ꯅꯠꯇ꯭ꯔꯒ ꯂꯣꯡ ꯐꯣꯝ ꯑꯃꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯅꯤꯡꯃꯟꯗꯅ ꯑꯩ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯂꯥꯛꯆꯔꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ AI ꯑꯗꯣ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯌꯥꯔꯒꯗꯤ ꯑꯣ ꯑꯗꯨꯒꯤ ꯀ꯭ꯋꯦꯁꯟꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯇꯩꯅꯁꯨ ꯍꯪꯕꯗ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯗꯣꯛꯆꯔꯛꯑꯒꯦꯀꯣ ꯃꯇꯝꯗꯣ 2017ꯒꯤ ꯖꯅꯋꯥꯔꯤꯒꯤ ꯃꯇꯝꯅꯤ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦꯗꯤ ꯈꯟꯕꯅꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯑꯩꯕꯨ ꯅꯍꯥꯟꯗꯩ ꯈꯟꯕꯁꯦ ꯀꯣꯛꯁꯨ ꯊꯣꯛꯇꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯑꯁ ꯑꯩꯕꯨ ꯀꯣꯛꯀ ꯂꯣꯏ ꯌꯥꯗ꯭ꯔꯦꯗ ꯊꯣꯟꯅꯤꯅ ꯊꯣꯜꯂꯗꯤ ꯈꯔ ꯐꯕ ꯑꯃꯁꯨ ꯊꯣꯟꯅꯤꯡꯕ ꯇꯧꯔꯤꯁꯦ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯁꯦ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦꯅꯦ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯑꯩꯕꯨ ꯑꯩ ꯆꯦꯅꯦꯜꯁꯤꯕꯣ ꯀꯣꯛꯀ ꯌꯥꯗ꯭ꯔꯦꯗ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯁ Stop it. Get some help. ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯏꯅꯥꯎꯄꯤꯗ ꯍꯪꯉꯒꯦ ꯇꯥꯕ꯭ꯔꯥ ꯑꯩꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯡꯅꯤꯡ ꯇꯧꯕꯗꯣ ꯅꯪ ꯁꯖꯦꯁ ꯈꯔ ꯇꯧꯔꯛꯑꯣ ꯀꯩ ꯃꯤꯡ ꯊꯣꯟꯁꯤꯒꯦꯗꯣ ꯑꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯏꯒꯅꯣꯕ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯑꯣꯏꯕ ꯌꯥꯕ ꯃꯤꯡ ꯑꯃ ꯁꯤꯜꯂꯛꯑꯣꯕ ꯍꯣꯏ ꯑꯗꯨꯇꯥꯔꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯄꯥꯕꯨꯡꯒꯤ ꯃꯃꯤꯡ ꯏꯔꯕ ꯑꯩꯈꯣꯏ ꯃꯃꯥꯒꯤꯁꯨ ꯏꯔꯕ ꯑꯩꯒꯤ ꯃꯤꯡ ꯏꯔꯕ ꯑꯩ ꯏꯅꯥꯎꯄꯤ ꯑꯍꯨꯝꯒꯤ ꯃꯤꯡ ꯏꯔꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯤꯡꯒꯤ ꯑꯔꯣꯏꯕꯒꯤ ꯑꯜꯐꯥꯕꯦꯠꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯕ ꯑꯗꯨ ꯇꯥꯔꯗꯤ A ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤꯅ ꯄꯨꯟꯁꯤꯜꯂꯕ ꯑꯗꯨꯒ AIA ꯑꯣꯀꯦ ꯁꯤ ꯃꯤꯡꯁꯦ ꯌꯥꯔꯅꯤ AIAꯗꯪ ꯊꯣꯟꯕꯗꯤ ꯑꯃꯨꯛ ꯐꯖꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯀꯩ ꯊꯣꯟꯁꯤꯒꯦ AIA ꯚꯤꯗꯤꯑꯣꯁꯤꯁꯨ ꯆꯃꯜꯂꯦ ꯑꯗꯨ ꯇꯥꯔꯗꯤ AIA ꯚꯤꯠꯁ ꯑꯣꯀꯦ ꯁꯤꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯁꯦ ꯊꯣꯟꯈꯤꯕꯅꯦ ꯕ꯭ꯔꯣ ꯑꯣ ꯐꯅꯕꯨ ꯐꯖꯔꯤꯅꯦ ꯅꯪꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩ ꯅꯍꯥꯟꯒꯩ ꯈꯟꯖꯜꯂꯨꯗꯦꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯕ꯭ꯔꯣꯗꯁꯨ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯁꯕꯁꯀ꯭ꯔꯥꯏꯕꯔꯈꯩꯗꯁꯨ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯕ꯭ꯔꯣꯅ ꯍꯪꯕꯤꯔꯛꯄꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯍꯥꯏꯗꯣꯛꯆꯈ꯭ꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯌꯥꯔꯦ ꯅꯪꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡꯁꯨ ꯃꯤꯅꯤꯡꯁꯨ ꯈꯪꯉꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯑꯗꯣ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕꯤꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯊꯥꯒꯠꯂꯛꯏꯉꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯂꯥꯏꯛ ꯇꯧꯋꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯥꯏ ꯕꯥꯏ Okay bro, bye. Take care.